Ramazanul Mubarak Allah subhanahu wa ta'ala gi akannabat ha amani masida roza gi matengdagi Allah subhanahu wa ta'ala na mahaki banda singda kanaba kaya amasung barkat sing haitabiri. Barkat layraba tha asida Allah subhanahu wa ta'ala na iman wala singbu Allah gi makida unshillak naba Allah gi akiba laikina ba akhang kan ba minung shilaikina ba amasung afaba thabak sing tawning bagi apamba pokhina ba training kaya pibiri. Ramazan gi tha asida roza hen bataratana ibadat amasung niki gi mawong kya leiri. Niki khuding sharuk umdra hengat anbiri maru oina tarawih gi namaz sonba, Quran gi tilawat tauba, tahajjud gi namaz sonba, dua tauba, shabe qadar thiba asitana tana sadqa khairat tauba asisu maru oiba ibadat amani. Bukhari Sharif ki Hazrat Abdullah ibn Abbas radiyallahu ta'ala anhuma na riwayat tauba hadis amada mahak na sumna habiri Allah ki Rasul sallallahu alaihi wasallam Ramazan ki thadana hengat thoigatna kharcha tawrammi. Allah subhanahu wa ta'ala na Islam gi yumbi panba matamda namaz galoina na zakat su Quran gi mafam kaya da panbiri. Amasung iman wala singi saktak bayan tawbiba matamda makhoidi chang naina namaz sholli amasung zakat pi haina Quran da takbiri. Wa yuqimuna as-salata wa mimma razaqnahum yunfiqun. Sadaqah khairat ki matik magun amadi masjid thambiriba barkat masigi tangai fadabagi matangda Allah ki Rasul sallallahu alaihi wasallam ki amal huzur sallallahu alaihi wasallam ki hadis iman wala singi damak talam zing amani. Ikhoi ki samaj maruina Islamic society asi afaba mai pak ba amasung miyoy ba khuding makin nungay ay faba punsi ama oina bagi damakta Allah subhanahu wa ta'ala na sembi ba system amalay. Karigumba Musalman singna masida mapung fana amal tawba taraba lairaba awana taraba miyo shingi tangay fadana changda yadraba darkar di ilay na pura tawbang amgani. Amadi upay laytabadagi thokliba crime sing amasung ayam bafatabadi mutat mangamgani. Maramasina din na Islam na sadaka khairat ki sise masit hambiram libani. Sadaka makalani thoi amana faraz amasung wajib oiba sadaka ani shubna nafl. Zakat Islam ki pithok tabi yadraba sadqa ni sadqa kharadi miyoy ba mashana masagi mathakta wajib oihalli masisu pithok tabi yade amasung masi iman ki sharuk amani. Pithok taba matamda gunahgar amasung akhirata chairak fangluna maram oigani. Dina Islam da namaz shonaba kanna haibiri ba asum haina zakat pithok na basukan na takpiri. Maramasina Quran ki ayam ba ayata ani magpun na panbiri. Faraz asi pangthok pagaloy na Dinda nafli sadqa pi na basu apamba pokan biri masigi matik magun amasung barkat sing bayan tawbiri nafl sadqa musalman sing kita natana ghair muslim balki samaza masawkhan na bahot na bada achaw mating amani. Ramazan gi ibadat khuding mag barkat hay thabirak na ba amasung mahi sawab hengat han na ba ngaktani maramasina tha asida nafli sadqa yamna pihong na bahot na gadamni Sadqa khairat amasung darkar laiba musalman sigi mating tawnabagi damakta tha asi yamna mapachaba tha amani. Allah ki Rasul sallallahu alaihi wasallam dahang lammi karamba sadqa na khwaidi ge na fabage. Huzur sallallahu alaihi wasallam takpi rakhi Ramazan ki tha da piba sadqa na. Aduna paisa paiba musalman singna subna ki zakat amasung sadaqatul fitr piraga atay topa mal kharcha tawbagi darkar laitre haina khalloi dabani. Makhoi ki malda darkar laiba Laida laira basingi hak lairi haiba asisu ka awroy dabni. Maram di Allah ki Rasul sallallahu alaihi wasallam na hadis amada sumna haibi rammi nakhoi ki malda zakat ki atopa dasu Allah ki hak lairi. Adu ki matungda ayat asitilawat tawbi rammi. أعوذ بالله من الشيطان الرجيم بسم الله الرحمن الرحيم ليس البر أن تولوا وجوهكم قبل المشرق والمغرب ولكن البر من آمن بالله واليوم الآخر والملائكة والكتاب والنبيين وآتى المال على حبه ذوي القربى واليتامى والمساكين وابن السبيل والسائلين وفي الرقاب وأقام الصلاة وآتى الزكاة والموفون بعهدهم إذا عاهدوا والصابرين في البأساء والضراء وحين البعث أولئك الذين صدقوا وأولئك هم المتقون. Nongpok natraga nongsupta mayon bakakta neki natte. Toygobsung neki di Allah da qayamat kinumitta farishta singda asmani lairik singda amasung nabi singda iman purapani. Amasung Allah bu nungshi bagi damakta
ꯃꯔꯤ ꯃꯇꯥꯁꯤꯡꯗ, ꯌꯇꯤꯝꯁꯤꯡꯗ, ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ, ꯃꯨꯁꯥꯐꯤꯔꯁꯤꯡꯗ ꯑꯃꯁꯨꯡ ꯑꯅꯤꯕꯁꯤꯡꯗ ꯃꯁꯥꯒꯤ ꯃꯔꯜꯕꯨ ꯄꯤꯊꯣꯛꯂꯤꯕ, ꯃꯤꯅꯥꯏ ꯅꯤꯡꯈꯥ ꯇꯝꯍꯟꯕꯗ ꯈꯔꯆꯥ ꯇꯧꯔꯤꯕ, ꯅꯃꯥꯖ ꯆꯥꯡ ꯅꯥꯏꯅ ꯁꯣꯜꯂꯤꯕ, ꯖꯀꯥꯠ ꯄꯤꯊꯣꯛꯂꯤꯕ, ꯋꯥꯁꯛꯂꯨꯔꯕꯗꯤ ꯃꯁꯥꯒꯤ ꯋꯥꯁꯛꯄꯨ ꯉꯥꯛꯂꯤꯕꯁꯤꯡ, ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ, ꯃꯔꯨꯑꯣꯏꯅ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯕꯔ ꯇꯧꯔꯤꯕꯁꯤꯡ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ, ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯨ꯫ ꯍꯗꯤꯁ ꯑꯁꯤꯗ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯖꯀꯥꯠꯀꯤ ꯑꯇꯣꯞꯄꯗ ꯁꯗꯀꯥ ꯈꯩꯔꯥꯠꯁꯨ ꯄꯤꯅꯕ ꯑꯄꯥꯝꯕ ꯄꯣꯛꯍꯟꯕꯤꯔꯤ, ꯑꯃꯁꯨꯡ ꯋꯥꯖꯤꯕ ꯁꯗꯀꯥ ꯅꯠꯇꯅ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯒꯤ ꯍꯛ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯏꯃꯥꯟꯒ ꯂꯣꯏꯅꯅ ꯑꯐꯕ ꯑꯃꯜꯁꯤꯡ ꯇꯧꯅꯕ ꯇꯥꯛꯄꯤꯔꯤꯕ ꯑꯥꯌꯥꯠ ꯑꯁꯤ ꯇꯤꯂꯥꯋꯠ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯔꯨꯑꯣꯏꯅ ꯌꯇꯤꯝꯁꯤꯡ, ꯂꯥꯏꯔꯕꯁꯤꯡ, ꯃꯨꯁꯥꯐꯤꯔꯁꯤꯡ, ꯑꯅꯤꯕꯁꯤꯡ ꯑꯃꯁꯨꯡ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯄꯟꯕꯤꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯃꯥꯖ ꯑꯃꯗꯤ ꯖꯀꯥꯠꯀꯤ ꯃꯇꯥꯡꯗ ꯄꯟꯕꯤꯔꯤ꯫ ꯃꯁꯤꯗꯒꯤꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯐꯔꯖ ꯑꯣꯏꯔꯤꯕ ꯖꯀꯥꯠꯀꯤ ꯑꯇꯣꯞꯄꯗꯅꯤ꯫ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯐꯔꯖ ꯑꯣꯏꯔꯤꯕ ꯖꯀꯥꯠ ꯑꯃꯁꯨꯡ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯁꯗaqatul ꯐꯤꯇ꯭ꯔꯗꯤ ꯄꯤꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯇ ꯅꯠꯇꯅ ꯑꯍꯦꯟꯕ ꯁꯗaqꯥ ꯈꯩꯔꯥꯠ ꯈꯔꯁꯨ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯀꯨꯔআꯟꯒꯤ ꯑꯥꯌꯥꯠ ꯑꯃꯁꯨꯡ ꯍꯗꯤꯁ ꯑꯁꯤꯗꯒꯤ ꯇꯐꯣꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯖꯗꯕ ꯂꯥꯏꯔꯕꯁꯤꯡꯗꯤ ꯁꯗaqꯥ ꯈꯩꯔꯥꯠꯀꯤ ꯃꯍꯩ ꯁꯋꯥꯕ ꯑꯁꯤ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯐꯪꯂꯣꯏ? ꯃꯈꯣꯏꯁꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯁꯗaqꯥ ꯄꯤꯕ ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯇꯉꯥꯏ ꯐꯗꯦ꯫ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯁꯗaqꯥ ꯑꯁꯤ ꯃꯥꯜꯅ ꯇꯧꯕ ꯁꯗaqꯥ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯜꯅ ꯇꯧꯗꯕ ꯑꯣꯏꯒꯦꯔꯥ ꯑꯅꯤꯃꯛ ꯌꯥꯏ꯫ ꯃꯁꯤꯗ ꯂꯥꯏꯔꯕ, ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯤꯃꯛ ꯁꯋꯥꯕ ꯇꯥꯜꯍꯧꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯤ꯫ ꯍꯗ ꯑꯕꯨ ꯃꯨꯁꯥ ꯑশআꯔꯤ ꯔadiallahu ta'ala anhu-ꯗꯒꯤ ꯔꯤꯋꯥꯌꯠꯅꯤ, ꯃꯗꯨꯗꯤ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯁꯗaqꯥ ꯄꯤꯕ ꯇꯉꯥꯏ ꯐꯗꯦ꯫ ꯁꯥꯍꯥꯕꯥꯁꯤꯡꯅ ꯍꯪꯒꯠꯆꯔꯝꯃꯤ, ꯁꯗaqꯥ ꯄꯤꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝ ꯇꯥꯛꯄꯤꯔꯛꯈꯤ, ꯁꯨ ꯅꯣꯝꯂꯒ ꯅꯁꯥꯁꯨ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯂꯧ ꯑꯃꯁꯨꯡ ꯁꯗaqꯥꯁꯨ ꯇꯧ꯫ ꯑꯃꯨꯛꯀ ꯍꯪꯂꯝꯃꯤ, ꯁꯨ ꯅꯣꯝꯕ ꯉꯝꯗ꯭ꯔꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯛꯈꯤ, ꯑꯋꯥ ꯑꯅꯥ ꯇꯥꯕ, ꯗꯔꯀꯥꯔ ꯂꯩꯕ ꯀꯅꯥꯒꯨꯝꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯃꯇꯦꯡ ꯇꯧ, ꯃꯁꯤꯁꯨ ꯃꯈꯜ ꯑꯃꯒꯤ ꯁꯗaqꯥꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯁꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ? ꯇꯥꯛꯄꯤꯔꯛꯈꯤ, ꯃꯤꯌꯥꯝꯗ ꯑꯐꯕ ꯍꯥꯏꯌꯨ꯫ ꯑꯃꯨꯛꯀꯁꯨ ꯍꯪꯂꯝꯃꯤ, ꯃꯁꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯇꯥꯛꯄꯤꯔꯛꯈꯤ, ꯐꯠꯇꯕꯗꯒꯤ ꯅꯁꯥꯕꯨ ꯉꯥꯛꯅ ꯂꯩꯌꯨ, ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯨꯒꯅꯨ, ꯃꯁꯤꯁꯨ ꯃꯈꯜ ꯑꯃꯒꯤ ꯁꯗaqꯥꯅꯤ꯫ ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯗaqꯥ ꯄꯤꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯁꯗaqꯥ ꯄꯤꯕꯗ ꯂꯥꯛꯀꯗꯕ ꯕꯔꯀꯠꯀꯤ ꯃꯇꯥꯡꯗꯁꯨ ꯍꯗꯤꯁ ꯁꯔꯤꯐꯇ ꯄꯟꯕꯤꯔꯝꯃꯤ꯫ ꯍꯗ ꯑꯅꯁ ꯔadiallahu ta'ala anhu-ꯗꯒꯤ ꯔꯤꯋꯥꯌꯠꯅꯤ, ꯃꯗꯨꯗꯤ ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ዐꯂꯩꯍಿ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯁꯗaqꯥ ꯇꯧꯕꯅ ꯑꯜलाꯍꯒꯤ ꯑꯁꯥꯎꯕꯕꯨ ꯏꯪꯊꯍꯜꯂꯤ ꯑꯃꯁꯨꯡ ꯇꯝꯊꯤꯅ ꯁꯤꯕꯗꯒꯤ ꯀꯟꯕꯤ꯫ ꯍꯗꯤꯁ ꯑꯁꯤꯗ ꯁꯗaqꯥ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯑꯅꯤ ꯇꯥꯛꯄꯤꯔꯤ꯫ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕ ꯅꯠꯇ꯭ꯔꯒ ꯒꯨꯅꯥꯍ ꯑꯃ ꯇꯧꯔꯨꯕ ꯃꯔꯝꯗꯒꯤ ꯑꯜलाꯍꯕꯨ ꯁꯥꯎꯍꯜꯂꯨꯔꯕꯗꯤ ꯁꯗaqꯥ ꯇꯧꯕꯅ ꯍꯥꯏꯔꯤꯕ ꯑꯜलाꯍꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯏꯪꯊꯍꯜꯂꯤ꯫ ꯑꯅꯤꯁꯨꯕꯅ, ꯇꯝꯊꯤꯅ ꯁꯤꯕꯗꯒꯤ ꯀꯟꯕꯤ, ꯍꯥꯏꯕꯗꯤ ꯁꯗaqꯥ ꯇꯧꯕꯒꯤ ꯕꯔꯀꯠꯇꯒꯤ ꯗꯨꯅꯤꯌꯥ ꯑꯁꯤꯗꯒꯤ ꯍꯟꯕ ꯃꯇꯝꯗ ꯈꯥꯠꯃꯥ ꯕꯤꯜ ꯈꯩꯔ ꯑꯣꯏꯍꯟꯕꯤ꯫ ꯑꯇꯣꯞꯄ ꯔꯤꯋꯥꯌꯠ ꯑꯃꯗꯅ ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ዐꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯃꯨꯃꯤꯟ ꯁꯗaqꯥꯒꯤ ꯎꯔꯨꯝꯗ ꯂꯩꯔꯨꯒꯅꯤ, ꯍꯥꯏꯕꯗꯤ ꯀꯌꯥꯃꯠꯀꯤ ꯑꯁꯥꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯗaqꯥ ꯑꯗꯨꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯜलाꯍ ꯁꯨꯕꯍꯥꯅꯍꯨ ꯋꯇꯥꯑꯥꯂꯥꯅ ꯁꯗaqꯥ ꯈꯩꯔꯥꯠ ꯑꯃꯁꯨꯡ ꯖꯀꯥꯠ ꯆꯥꯡ ꯅꯥꯏꯅ, ꯃꯐꯝ ꯆꯥꯅ ꯑꯃꯁꯨꯡ ꯊꯥꯖꯕ ꯌꯥꯕ ꯃꯈꯨꯠꯇ ꯌꯧꯍꯟꯕ ꯉꯝꯍꯟꯕꯤꯕꯁꯅꯨ꯫